ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯝꯆꯥꯏꯒꯁꯦ ꯁꯛ ꯐꯖꯕ ꯌꯥꯝ ꯈꯠꯅꯩꯌꯦꯕꯀꯣ ꯑꯩꯅ ꯍꯦꯜꯂꯦ ꯍꯥꯏꯕꯁꯦ ꯃꯥ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯃꯥ ꯑꯗꯨꯝ ꯍꯦꯜꯂꯦ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯑꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯕꯥꯅꯤꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯩꯗꯣ ꯀꯃꯦꯟꯗ ꯍꯥꯏꯔꯝꯃꯣꯕ ꯃꯥꯅ ꯍꯦꯜꯂꯤ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯩꯅ ꯐꯖꯕ ꯍꯦꯜꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗꯤ ꯆꯠꯂꯨꯔꯦ ꯑꯗꯨ ꯌꯨꯇꯞ ꯂꯨꯖꯊꯣꯛꯀꯅꯤ ꯐꯤꯜꯝ ꯇꯞ ꯂꯤꯁꯟꯒꯅꯤ ꯈꯣꯡꯒ꯭ꯔꯥꯎꯇ ꯁꯦꯠꯆꯟꯒꯅꯤ ꯂꯣꯏꯔꯦ ꯑꯗꯨꯗ ꯍꯥꯏ ꯒꯥꯏꯁ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯑꯣꯛ ꯆꯥꯒꯦꯅ ꯍꯥꯏꯔꯝꯕꯗꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯣꯛ ꯄꯨꯔ ꯂꯥꯛꯑꯦ ꯑꯣꯛꯁꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯆꯦꯂꯦꯟꯖ ꯇꯧꯔꯔꯣꯏ ꯆꯦꯂꯦꯟꯖ ꯇꯧꯕꯁꯦ ꯃꯍꯥꯎ ꯂꯧꯕ ꯑꯃ ꯈꯪꯗꯦꯕ ꯈꯪꯗꯦ ꯑꯗꯨꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯖꯔꯒꯦ ꯉꯁꯤꯗꯤ ꯃꯊꯤ ꯈꯔ ꯁꯨꯖꯔꯛꯀꯦ ꯍꯧꯔꯁꯤ ꯑꯗꯨꯗꯤ ꯑꯣ 하와 ꯍꯥꯎꯅ ꯐꯖꯅ ꯊꯣꯡꯈ꯭ꯔꯕꯅꯤ ꯀꯩꯅꯣ ꯆꯥꯕꯁꯦ ꯏꯟꯖꯥꯡ ꯃꯍꯤ ꯌꯥꯎꯔ ꯆꯥꯕꯅ ꯄꯥꯝꯕ꯭ꯔꯥ ꯑꯗꯨ ꯅꯠꯇꯅ ꯃꯍꯤ ꯌꯥꯎꯗꯕꯤꯗ ꯀꯪꯅ ꯇꯧꯔ ꯆꯥꯕ ꯄꯥꯝꯕ꯭ꯔꯥ मही यार साहब हम कब जाते हैं ꯑꯩ ꯃꯍꯤ ꯌꯥꯎꯗ꯭ꯔꯒꯗꯤ साहब हम ꯃꯍꯤ जा ꯆꯥꯕ ꯍꯩꯅꯗꯦꯕꯗꯤ ꯈꯨꯠ ꯁꯥꯗ ꯏꯅꯝ ꯅꯞꯁꯤꯜꯂꯒ ꯑꯗꯨꯗꯤ ꯐꯨꯟꯀꯠꯂꯦꯕ ꯃꯤ ꯈꯔ ꯑꯃꯗꯤ मही यार ने करेंगे साहब ꯃꯍꯤ ꯌꯥꯎꯗꯕꯤ ꯀꯪꯅ ꯆꯥꯕꯅ ꯍꯦꯟꯅ ꯄꯥꯝꯖꯩꯑꯅ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩ ꯃꯤ ꯑꯄꯥꯝꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯝꯆꯥꯏꯒꯁꯦ ꯁꯛ ꯐꯖꯕ ꯌꯥꯝ ꯈꯠꯅꯩꯌꯦꯕꯀꯣ ꯑꯩꯅ ꯍꯦꯜꯂꯦ ꯍꯥꯏꯕꯁꯦ ꯃꯥ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯃꯥ ꯑꯗꯨꯝ ꯍꯦꯜꯂꯦ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯑꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯕꯥꯅꯤꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯩꯗꯣ ꯀꯃꯦꯟꯗ ꯍꯥꯏꯔꯝꯃꯣꯕ ꯃꯥꯅ ꯍꯦꯜꯂꯤ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯩꯅ ꯐꯖꯕ ꯍꯦꯜꯂꯦ ꯍꯥꯏꯔꯒ ꯏꯉꯣ ꯅꯣꯏꯗꯤ ꯑꯃꯨꯛ ꯀꯦꯗꯅ ꯈꯣꯠꯇꯅ ꯑꯩ ꯀꯦꯝ ꯀꯦꯗꯦꯀꯣ ꯅꯨꯡꯁꯥ ꯑꯃꯨꯛꯀ ꯊꯣꯛꯑꯦ ꯈꯜꯂꯣ ꯁꯥꯇꯤꯟ ꯇꯨꯞꯇꯅ ꯐꯤ ꯀꯨꯞꯁꯟꯗꯅ ꯆꯠꯇ꯭ꯔꯣ ꯑꯩꯗꯤ ꯆꯠꯇꯦ ꯑꯩꯈꯣꯏꯗꯤ ꯆꯠꯂꯨꯔꯦ ꯑꯗꯨ ꯌꯨꯇꯞ ꯂꯨꯖꯊꯣꯛꯀꯅꯤ ꯐꯤꯜꯝ ꯇꯞ ꯂꯤꯁꯟꯒꯅꯤ ꯈꯣꯡꯒ꯭ꯔꯥꯎꯇ ꯁꯦꯠꯆꯟꯒꯅꯤ ꯂꯣꯏꯔꯦ ꯑꯗꯨꯗ ꯍꯌꯦꯡ ꯅꯣꯏꯗꯤ ꯃꯥꯏꯗꯨꯗ ꯑꯃꯨꯛ ꯇꯩꯗꯅ ꯈꯣꯠꯇꯅ ꯅꯥꯟꯗꯅ ꯌꯥꯝ ꯇꯧꯔꯤꯅꯦ ꯅꯨꯡꯁꯥ ꯁꯥꯗꯤ ꯅꯣꯏ ꯃꯄꯥꯟ ꯊꯣꯛꯄꯤꯕ ꯅꯠꯇꯦ ꯊꯣꯛꯄ꯭ꯔꯣ ꯑꯩ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯁꯥꯇꯤꯟ ꯇꯨꯞꯇꯅ ꯐꯤ ꯏꯟꯗꯅ ꯀꯩꯒꯤꯔ 소리 좀 빨리 들어가는 거
chạm lại tụi em chạm sao không đẹp ốc mà tụi ốc sao vậy mà tụi pis rồi cái sao cái mà nó plug thùng với công nghệ pam nhá lại xong rồi nhân bản plug thùng với pam nhá vậy là phút là gà biết bây giờ phút là sao mì là pam rồi ấy ít cái soft cái máy sao nên pam OKCHARI design này đã giúp lòng sâu quá đã ta chúng get thuốc này sao khơi cái ô kỳ gì này tạm sẽ bay chẳng hạn thì chẳng hạn này làm sao luôn mà làm ấy đi ngầm nha ăn ngầm mà biết tao á ấy đi ngắm á sao khả năng chắc có thể xem mà community cái đó cái xong rồi coi giá giang cái đôi có quy âm nè đang ngày chắc mọi là có trong ngàn mà van này ra đang là nghe đây tổ thốn ta cái đi bên đang là pro sống tôi mới được khi nói cây sạch gian thôi cả ngon dễ làm ra English mặc tôm này không được chào em nè hết rồi mà đã một lần rồi cái anh tiệm là bao nhiêu bộ thì ra mới đã không một thời là mò là xin cần lên xin lọc tao ngon dễ rồi không được Oxy capsule nga di kan masan gaji kam ni pam ya masana ai capsule yang pam je dia mà cái ngon hơn cả đang tàu đó giáo đi à bộ video cái xem bây giờ năng đó nhưng tàu chùa ra đang làm thằng nó phải nó tàu này dạ ai khi ngầm được cái trong xã là ha rồi ngon rồi cái làm ra cái kẹo xà ghi là gì vậy chị đã mà hay là ngon rồi mày nó chắc là ngon mà chắc是用电脑分吧xa cũng em xa ngầm đẹp ạ để tốt rồi
OKCHARIꯈꯔ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤ ꯀꯩꯅꯣꯅꯦ ꯁꯤ ꯊꯥꯎ ꯌꯥꯎꯕ ꯅꯠꯇꯦ ꯉꯧꯔꯤꯁꯦ ꯊꯣꯡꯉꯤꯁꯦ ꯃꯁꯥꯒꯤ ꯊꯥꯎꯗꯣ ꯑꯣꯛꯇꯤ ꯊꯥꯎ ꯌꯥꯝ ꯊꯣꯛꯄꯅꯤꯗ ꯊꯥꯎ ꯈꯤꯇꯪ ꯉꯧꯗ꯭ꯔꯁꯨ ꯉꯥꯏꯔꯅꯤ ꯑꯩꯁꯨ ꯉꯝꯃꯛꯇ꯭ꯔꯥ ꯉꯝꯗꯕꯅꯦ ꯍꯥꯏꯔꯒꯁꯨ ꯑꯣꯛ ꯆꯥꯕꯗꯤ ꯃꯊꯪꯗꯗꯤ ꯑꯃ ꯌꯦꯔ ꯀꯩꯅꯣꯝ ꯊꯝꯃꯦꯗꯅ ꯑꯗꯨꯗꯨꯒ ꯏꯁꯩ ꯁꯛꯅꯩꯌꯦꯀꯣ ꯅꯪꯅ ꯑꯗꯨꯅ ꯍꯧꯕ ꯑꯃ ꯁꯛꯂꯣꯅ ꯍꯥꯏꯔꯀꯣ ꯍꯥꯏꯗꯤ ꯑꯦꯟ ꯍꯧꯕ ꯑꯃ ꯁꯛꯂꯣ ꯍꯥꯏꯔꯣ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯛꯂꯛꯑꯅꯤꯅ ꯑꯩꯅ ꯏꯁꯩꯔꯣ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯊꯠꯁꯤꯗꯅ ꯊꯝꯃꯅꯤ ꯌꯦꯟꯁꯦ ꯇꯧꯕꯗꯤ ꯌꯥꯕ ꯑꯗꯨꯗꯩ ꯏꯁꯩ ꯁꯛꯄꯁꯦ ꯍꯩꯇꯦꯅꯦ ꯑꯩꯗꯤ ꯀꯩꯅꯣ ꯇꯝꯃꯨ ꯀꯩꯅꯣ ꯃꯇꯦꯛ ꯃꯇꯦꯛ ꯈꯛꯇꯅꯤ ꯀꯩꯅꯣ ꯄꯨꯂꯞ ꯂꯣꯏꯁꯟꯁꯨ ꯈꯔꯁꯨ ꯀꯩꯅꯣ ꯅꯠꯁꯨ ꯅꯠꯇꯅ ꯅꯪꯗꯣ ꯉꯝꯗꯕ ꯁꯛꯇꯝꯁꯨ ꯃꯥꯟꯁꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯑꯩ ꯁꯛꯇꯨꯒꯗꯤ ꯂꯣꯏꯔꯕꯅꯤ ꯅꯪ ꯁꯛꯇꯨꯅꯦ ꯑꯩ ꯆꯥꯏꯌꯦ ꯑꯩꯗꯤ ꯉꯝꯗꯦ ꯑꯩꯁ ꯃꯌꯥꯝꯁꯤꯗꯤ ꯌꯥꯗꯦꯍꯦ ꯊꯥꯒꯤ ꯊꯕꯛ ꯑꯣꯏꯔꯝꯗ꯭ꯔꯥ ꯃꯤꯗ ꯑꯩ ꯇꯧ ꯌꯥꯝ ꯇꯧꯔꯕꯁꯤꯗ ꯃꯥꯅ ꯀꯤꯖꯤꯒ ꯉꯝꯅꯤ ꯀꯥꯏꯅ ꯊꯥꯎ ꯌꯥꯎꯕ ꯅꯠꯇꯦꯕ ꯁꯤ ꯉꯧꯔꯤꯁꯦ ꯇꯪꯈꯥꯏꯐꯥꯎ ꯀꯗꯥꯏꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯤꯖꯤ ꯇꯧꯁꯤ ꯀꯥꯏꯅ ꯁꯤꯃꯗꯤ ꯉꯝꯃꯔꯣꯏ ꯅꯝꯖꯔ ꯅꯪ ꯆꯥꯒꯦꯔꯣ ꯌꯥꯏ ꯎꯏ ꯅꯉꯣꯟꯗ ꯄꯤꯔꯒ ꯅꯪ ꯆꯥꯒꯦꯔ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯍꯥꯏꯕ ꯉꯥꯡꯉꯤꯗꯤ ꯌꯧꯅꯦ ꯑꯩꯅ ꯉꯝꯗꯦ ꯑꯩꯉꯣꯟꯗ ꯄꯤꯁꯜꯂꯨꯔꯒ ꯅꯪ ꯁꯛꯇꯤ ꯅꯪ ꯉꯝꯒꯗꯕꯅꯤ ꯀꯩꯅꯣ ꯑꯗ ꯑꯩ ꯅꯪ ꯉꯝꯗꯦ ꯁꯛꯇꯤ ꯀꯩꯝꯇ ꯇꯥꯔꯗꯤ ꯑꯩꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯝ ꯅꯥꯜꯂꯕꯅꯤ ꯑꯩ ꯉꯝꯗꯦ ꯋꯥ ꯑꯩ ꯆꯥꯛ ꯆꯥꯕꯗ ꯂꯦꯝꯍꯟꯕꯁꯦ ꯍꯩꯅꯗꯕ ꯃꯤꯅꯦ ꯑꯗꯨ ꯉꯁꯤꯗꯤ ꯑꯣꯡꯕ ꯊꯣꯡꯕ ꯂꯦꯝꯃꯦ ꯌꯥꯝ ꯑꯣꯛ ꯆꯥꯕꯗꯤ ꯊꯥ ꯑꯣꯏꯔꯝꯗ꯭ꯔꯦ ꯌꯥꯝꯗ꯭ꯔꯦ ꯃꯤ ꯆꯥꯅꯩꯁꯦ ꯀꯃꯥꯏꯅ ꯆꯥꯖꯥꯠꯅꯣ ꯈꯪꯗꯦꯗ ꯀꯤꯖꯤꯒ ꯆꯥꯟꯅꯗꯅ ꯉꯝꯖꯥꯠꯂ ꯈꯪꯗꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯃꯐꯝ ꯁꯤꯠ ꯅꯥꯜꯂꯦ ꯁꯤꯗꯤ ꯀꯩꯅꯣꯅꯦ ꯐꯩ ꯑꯗꯨꯃꯥꯏꯅ ꯅꯥꯜꯍꯟꯒꯗꯕꯅꯤ ꯃꯅꯝꯁꯤꯁꯨ ꯌꯥꯎꯗ꯭ꯔꯕꯅꯦ ꯑꯩꯅ ꯆꯥꯊꯣꯛꯈ꯭ꯔꯕꯅꯦ ꯃꯥꯡꯉꯁꯨ ꯌꯥꯗ꯭ꯔꯥ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯔꯥ ꯑꯗꯨ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯃꯊꯪ ꯏꯟꯖꯥꯡ ꯀꯩ ꯏꯟꯖꯥꯡ ꯄꯨꯔꯛꯑꯣꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯌꯥꯏꯐꯔꯦ ꯕꯥꯏ ꯕꯥꯏ